mayam pungani haibadu Tiffany dadi mayam na haidi adubo Tiffany do ngan bada phone tawthoktana tawrakli ngan basu adum kari su khanana paikhalai hello Tiffany kai lerage Tiffany na hanglai mairina WhatsApp status tambada hayeng ngan laknu haisibu kari gi oizano na nangon nanggi tawbani mogi kai lege haye ngan mana kari su khanana hairi laiteda adugi nate hayeng se chak ama thawyang boida aikhoi mem sana se na hainabani adugi oiramni aidi ubu ujine hekta bada Tiffany na hairi kaibo kana no haise noi ahum garo kaino nateda Lucy hoisi yaudoi ni aduga ai kai gi horukjiba Tiffany gi wahang duda ngan bado ngak tangdi khumphom khangje adu bairi nangde hana dagisu asiguma yaudridudi yara oina khangbagi haidabani yumda leiradi nangni mapan gamada thokpa yada daine ado phari nang yadoi oiradi nangsu kok salasi kaidauge heyengse aikoi pick up tawala osula age lao aisu yaudoi ni hana yaude na haujisu hekte yarodra haise noina khali wakhal dubu kaino noi loina pullaga ai itomda thamlamni duba ai saurakani ko phagi dege ngan bada thoina Tiffany da phattaba khande ngan bada nate ataina su khanba leite magi amuk pharakta mari torakpaduda sauningbagi wa khaktani mana isam thokpagi mawong torakladi mayam du su kari swaijadabani aduna ngan bana nokmi harai ho mathangdadi adum hairani kaidauge hana hairaga sukla yakitabaduda tawbagi wani nangnabu yai haradi yam pharabani mayam loina punna nungai na enjoy tawnaba hoi pharese adudi hayengdo ai sungan tana loisilaga ngairamage nang khara lobula o ai hoi Tiffany do thamlage khotlage ga amata hairamde adum thamkri ngan basu thoina kaya khanjeloji thawyang badu Lucy ga magana lerakpa potsai singdu amamam to oina yengsilaga surabra haini hinglai masagi yamna systematic naibagi haunaba thabak masadagi hauraga asawu phawo tawbasi mahak khupna dum yengi gauduna watpa mani yorambadusu mahakna leisiluri magi mamo Sunil na hanglai nangi sibu yumda tawge hairibro natraga farmda tawge hairibra ibungo mamo khangde moina tawsi sida na hena phai sida pame haiduda adum tawrage farmsu asida dum leire inangla idana iyada yare du thawyang mana khumlakpani Sunil na makha tari farm gi sangmasa dusu ningthi jana semdoklamlabani noina pamadu hekta tawru yare pochaidi surabro nangi dubo suri mamo phare mathangi numitu mairi nganba amadi singkhai punna gari da tonglabada nganba nairai ihe Tiffany do lobula on hairapani lobiru mairi akhoi gi marakta chingkhai nadi Tiffany si yam thinai na drabani chingkhai gi wakhalda Tiffany da akiba pokhibaduna mak Tiffany si bab ama ikhan khali adu nairai koidobagi no haise kanana mu hairu ni mangondadi aina hairubani kainu ni ngan bana khumlakpani chingkhai na seirai kari dobaino nang na hairuse nang hausi phau nakok saklibro nangbo magi wakhalda ngan bana seirai taning de noi mairi haisina status thagatlena aingon hanglakpadagi haikibani aingona taichisna kana ado phare kaidorage kok yaholasu yai imanabini kainu ni mairi na khumlai aibu karimata haizadeni ngana lakno haiba khaktani ho ado karigino na noida kari thawdok thokpa lege na hanglaiba aduda isu oidabadi kamaina ngangluni chingkai ga mairi gadu tumina leikre ngak leiraga gari thawriba mairi na hairai moi babaduna kamain tawba ngan bana khumlai masanu pina law haibagi chatpani kari hairuni ge asingmudu dum haira loire kaino haibaga tawbaga Tiffany gi mayum yorakli ngan mana kautokpada Tiffany du tholai
ꯇꯤꯐꯤꯅꯤꯗꯨ ꯌꯥꯝ ꯅꯥꯟꯅ ꯀꯦꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯇꯞ ꯅꯞꯄ ꯗ꯭ꯔꯦꯁ ꯑꯃꯁꯨ ꯁꯦꯠꯂꯤ꯫ ꯃꯥꯗꯤ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯁꯦꯠ ꯆꯥꯗꯕꯅꯤ꯫ ꯍꯛꯆꯥꯡ ꯎꯕ ꯐꯤꯔꯣꯜꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯗꯕꯅꯤ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯀꯨꯞꯁꯤꯟꯕ ꯃꯄꯤ ꯃꯔꯣꯜ ꯉꯥꯛꯇ ꯁꯦꯠ ꯆꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯋꯥꯒ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯅꯗ꯭ꯔꯤ꯫ ꯁꯤꯡꯈꯩꯒ ꯉꯥꯟꯕꯒꯅ ꯃꯅꯤꯡꯗ ꯇꯣꯡꯈ꯭ꯔꯤ꯫ ꯇꯤꯐꯤꯅꯤꯗꯨ ꯃꯃꯥꯡꯗ ꯇꯣꯡꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯊꯧꯌꯥꯡꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯂꯤ꯫ ꯂꯝꯕꯤꯗ ꯂꯨꯁꯤꯒꯤ ꯒꯥꯔꯤꯒꯁꯨ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯊꯧꯌꯥꯡꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯗ ꯊꯧꯌꯥꯡꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯀꯗꯥꯏꯗ ꯇꯧꯁꯤꯒꯦ ꯍꯥꯏꯅꯕꯗ ꯐꯥꯝꯗ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯅꯔꯦ꯫ ꯊꯧꯌꯥꯡꯕꯒꯤ ꯃꯃꯣ ꯁꯨꯅꯤꯜꯅꯁꯨ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧ ꯉꯥꯡꯗꯨꯅ ꯐꯖꯅ ꯇꯧꯔꯛꯏ꯫ ꯃꯆꯤꯟ ꯈꯔ ꯉꯥꯡꯒꯟꯕ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ, ꯃꯃꯣꯗꯤ ꯁꯥ ꯆꯥꯗꯦ ꯍꯥꯏꯅ ꯇꯥꯏ꯫ ꯃꯃꯣꯒꯤꯅ ꯉꯥ ꯍꯥꯟꯅ ꯐꯖꯅ ꯑꯃ ꯊꯣꯡꯊꯔꯒꯦ ꯑꯗꯨꯗꯤ꯫ ꯁꯨꯅꯤꯜꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯏꯆꯥꯆꯥ, ꯅꯣꯏꯗ ꯍꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯅꯕ ꯇꯧꯁꯤ꯫ ꯏꯄꯥꯒꯤꯗꯤ ꯁꯣꯝꯗ ꯑꯗꯨꯝ ꯇꯧꯔꯒꯦ ꯏꯄꯥꯅ꯫ ꯇꯤꯐꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯁ ꯃꯃꯣꯒꯤ ꯁꯦꯡꯅ ꯍꯥꯟꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯣꯏꯅꯤ꯫ ꯅꯆꯥ ꯊꯣꯡꯂꯛꯑꯒꯦ, ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯕꯗꯨꯗ ꯁꯨꯅꯤꯜꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯑꯁꯣꯝꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ꯫ ꯂꯨꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯍꯩꯖꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯍꯜꯗꯒ ꯉꯥꯡꯖꯕꯁꯨ ꯍꯩꯕ ꯃꯤ ꯅꯠꯇꯦ꯫ ꯇꯤꯐꯤꯅꯤꯅ ꯌꯥꯝ ꯍꯩꯅ ꯍꯦꯟꯗꯜ ꯇꯧꯈꯤꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯏꯃꯨꯡꯅꯤꯅ ꯃꯁꯥꯗ ꯖꯦꯂꯁ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯩꯖꯗꯕꯅꯤꯅ ꯃꯗꯨ ꯈꯟꯗꯨꯅ ꯃꯊꯟꯇ ꯑꯣꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯐꯥꯝꯒꯤ ꯁꯪꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯊꯥꯛꯄ ꯍꯧꯅꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯊꯣꯡ ꯊꯥꯛꯄ ꯈꯔ ꯍꯩꯔꯤꯁꯤ ꯊꯧꯌꯥꯡꯕꯒ ꯆꯤꯡꯈꯩꯒ ꯇꯤꯐꯤꯅꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡꯅꯕ ꯁꯤꯜ ꯂꯥꯡꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯉꯥꯅꯨ ꯆꯥꯁꯦ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯤꯠ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯁꯦꯝ ꯁꯥꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯨꯁꯤꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕꯁꯦ ꯌꯥꯎꯕꯗꯤ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕ, ꯑꯗꯣ ꯇꯟꯕꯗꯤ ꯌꯥꯝ ꯇꯟꯕꯅꯤ꯫ ꯑꯩꯅꯒ ꯀꯔꯤꯃꯇ ꯍꯩꯇ꯭ꯔꯦ, ꯏꯇꯣꯝꯇ ꯑꯉꯥꯎꯕꯤꯗꯧꯅ ꯇꯣꯉꯥꯟꯅ ꯇꯥꯏ ꯍꯥꯏꯕ ꯑꯩꯁꯦ꯫ ꯆꯤꯡꯈꯩꯅ ꯇꯥꯞ ꯑꯣꯞꯂꯒ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯍꯩꯇꯦꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯌꯨꯝꯁꯦ ꯅꯪꯅꯅꯤ ꯁꯤꯜ ꯂꯥꯡꯗꯣꯏꯁꯤ ꯅꯇꯣꯝꯇꯅ꯫ ꯃꯃꯣ ꯍꯥꯏꯔ ꯑꯍꯜ ꯑꯣꯏꯔꯦ, ꯅꯠꯇꯦ ꯊꯧꯌꯥꯡꯕꯅ ꯆꯥꯛꯈꯨꯝ ꯑꯗꯨꯝ ꯄꯥꯟꯅꯔꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯅ ꯅꯪꯁꯨ꯫ ꯂꯨꯁꯤꯅ ꯆꯨꯝꯂꯕꯅꯤꯅ ꯈꯨꯝꯂꯛꯏ, ꯈꯪꯗꯦ ꯇꯧꯔꯤꯁꯤ, ꯀꯨꯀꯤꯡ ꯀꯣꯔꯁ ꯑꯃ ꯌꯥꯎꯊꯣꯛꯂꯗ꯭ꯔꯥ ꯈꯪꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯗꯧ ꯃꯇꯝꯁꯤꯡꯗꯨꯗꯅ ꯃꯄꯥꯟꯗ ꯒꯦꯔꯦꯖꯇ ꯀꯥꯔ ꯕꯥꯏꯛ ꯄꯥꯟꯅꯔꯒ ꯂꯩꯔꯨꯔꯤ꯫ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ꯫ ꯌꯨꯝꯗꯁꯨ ꯉꯥꯏꯔꯦ, ꯆꯥꯛꯈꯨꯝꯗꯤ ꯏꯅꯦ ꯍꯣꯏꯅ ꯑꯗꯨꯝ ꯄꯥꯟꯅꯔꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯆꯥꯕ ꯃꯇꯝꯗꯇꯪ ꯆꯪꯂꯦ ꯑꯩꯁꯨ꯫ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯁꯨ ꯊꯣꯏꯅ ꯅꯠꯇꯦꯗ, ꯋꯥꯈꯜ ꯈꯟꯊꯍꯧꯗꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯤ ꯍꯥꯏꯁꯦ ꯈꯟꯖꯤꯜꯂꯨꯗꯕ, ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯑꯩ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯇꯝꯗꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯃꯌꯥꯝꯗꯨ ꯅꯣꯛꯂꯛꯏ ꯑꯗꯨꯕꯨ ꯊꯧꯌꯥꯡꯕꯅ ꯈꯨꯝꯂꯛꯏ, ꯂꯣꯏꯅꯃꯛꯇ ꯄꯔꯐꯦꯛ ꯂꯣꯏꯅ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯆꯥꯛ ꯊꯣꯡꯕꯒꯤ ꯋꯥꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯤꯌꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯇꯪꯒꯤꯕꯨ ꯃꯇꯝ ꯈꯔꯗꯤ ꯑꯩꯒ ꯅꯪꯒ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯩꯗꯤ ꯅꯪꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯩꯖꯔꯛꯂꯗꯕꯅꯤ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ꯫ ꯊꯧꯌꯥꯡꯕꯗꯤ ꯃꯌꯥꯝ ꯂꯩꯔꯤꯀꯥꯏꯗꯨ ꯄꯨꯀꯥꯎ ꯀꯥꯎꯔꯨꯔꯤ꯫ ꯂꯨꯁꯤꯁꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅ ꯂꯨꯁꯤꯅ ꯈꯤꯇꯪ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯎꯕꯁꯤ ꯃꯥ ꯂꯩꯕ ꯌꯥꯗꯦ, ꯑꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯣꯏꯕ ꯈꯧꯗꯦꯝꯕ ꯌꯥꯎ, ꯅꯣꯛꯄ ꯌꯥꯎ, ꯂꯛꯅꯕ ꯌꯥꯎ ꯇꯧꯔꯛꯂꯤ꯫ ꯇꯤꯐꯤꯅꯤ ꯈꯛꯇꯅꯤ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ, ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯠꯇꯒ ꯂꯩꯖꯔꯗꯤ ꯐꯗꯧꯅꯤ꯫ ꯁꯣꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯊꯧꯌꯥꯡꯕꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯐꯕ ꯅꯨꯄꯥ ꯂꯩꯇꯦ꯫ ꯅꯣꯏꯁꯨ ꯐꯠꯇꯕꯅꯤꯅ ꯅꯨꯄꯤ ꯑꯃꯠꯇꯅ ꯁꯨꯃꯥꯏꯅ ꯇꯨꯔꯣꯏ ꯅꯣꯏꯗ꯫ ꯅꯪ ꯅꯁꯥ ꯌꯦꯡꯉꯨ, ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯁꯤ ꯊꯥ 2 ꯐꯥꯅ ꯀꯣꯏꯅꯕ ꯌꯥꯎꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯑꯩ ꯀꯣꯏꯅ ꯁꯥꯏꯠ ꯍꯦꯔꯣ ꯊꯝꯂꯝꯕꯅꯤꯅ ꯑꯩꯁꯨ ꯊꯥ 2ꯅꯤ ꯀꯣꯏꯔꯝꯂꯒ ꯇꯣꯛꯄ ꯇꯥꯕ꯫ ꯐꯠꯇ꯭ꯔꯤꯁꯦ ꯅꯣꯏ ꯅꯨꯄꯤꯅꯤ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯣꯅꯤꯅ ꯈꯨꯝꯂꯛꯏ, ꯆꯤꯡꯈꯩ, ꯅꯪ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯄ꯭ꯔꯥ? ꯅꯪꯅꯦ, ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯁꯣꯏꯔꯣꯏꯁꯤ ꯉꯁꯤ꯫
ꯖꯨꯂꯤꯅ ꯆꯩꯔꯛꯏ꯫ ꯇꯥꯅꯤꯡꯗꯦ, ꯈꯠꯅꯔꯛꯀꯅꯨ꯫ ꯑꯅꯤꯈꯛ ꯆꯠꯈ꯭ꯔꯤꯗꯨꯅ ꯍꯜꯂꯛꯇ꯭ꯔꯦ꯫ ꯊꯧꯌꯥꯡꯕꯅ ꯃꯩ ꯊꯥꯒꯠꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯀꯣꯔꯐꯨꯗꯨ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯇꯤꯐꯤꯅꯤꯗꯨꯅ ꯊꯧꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯅꯗꯤ ꯃꯤꯠ ꯅꯥꯔꯦ, ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕꯤ ꯂꯨꯁꯤꯗꯨꯗꯤ ꯇꯤꯜꯍꯧ ꯑꯗꯨꯒ ꯑꯃꯨꯛꯀ ꯁꯥꯟꯅꯕꯗꯧꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯇꯩꯗꯨꯅ ꯃꯔꯣꯏ ꯀꯩꯀꯥ ꯏꯔꯣꯟꯕꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯇꯧꯔꯤ꯫ ꯊꯧꯌꯥꯡꯕꯅ ꯂꯨꯁꯤꯅ ꯇꯧꯔꯤꯗꯨ ꯎꯔꯗꯨꯅ ꯆꯥꯛꯀꯤ ꯏꯁꯤꯡꯗꯨ ꯊꯥꯡꯒꯠꯂꯝꯂꯕꯅꯤꯅ ꯁꯪꯁꯤꯜꯂꯛꯂꯒ ꯂꯨꯁꯤꯒꯤ ꯅꯥꯀꯟꯗꯨꯗ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯇꯤꯜꯍꯧꯗꯨ ꯈꯣꯛꯄ ꯌꯥꯎꯔꯛꯏ꯫ ꯑꯍꯩꯕ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄ ꯃꯤꯗꯅ ꯃꯗꯨꯗꯕꯨ ꯂꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯆꯥꯛꯈꯨꯝꯗꯃꯨꯛ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤꯕ ꯃꯤꯗꯗꯤ ꯑꯂꯨ ꯃꯀꯨ ꯈꯣꯛꯄ ꯐꯥꯎꯕ ꯂꯨꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯁꯤ ꯑꯍꯩꯕ ꯃꯤꯅꯗꯤ ꯑꯁꯨꯛ ꯂꯥꯏꯕꯁꯤꯗ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯗꯤ ꯍꯩꯇꯕ ꯃꯤꯇꯅ ꯈꯪꯒꯅꯤ꯫ ꯊꯧꯌꯥꯡꯕꯅ ꯃꯌꯥꯝꯗꯨꯗ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯇꯤꯜꯍꯧ ꯃꯀꯨꯗꯨ ꯁꯠ-ꯁꯠ ꯈꯣꯛꯂꯛꯄꯗꯨꯗ ꯂꯨꯁꯤꯗꯨ ꯃꯥꯅ ꯇꯧꯔꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯊꯧꯌꯥꯡꯕꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯒ ꯇꯧꯕꯗꯗꯤ ꯂꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯧꯌꯥꯡꯕꯗꯨ ꯃꯌꯥꯝꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯁꯥꯔꯒ ꯇꯧꯕꯒꯤ ꯋꯥꯅꯤ, ꯂꯨꯁꯤꯅ ꯍꯩꯇ꯭ꯔꯤꯕꯗꯨ ꯐꯣꯡꯅ ꯇꯥꯛꯄ ꯇꯟꯕꯒꯤ ꯂꯣꯟꯅ ꯇꯥꯛꯂꯛꯄ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯗꯨ꯫ ꯂꯨꯁꯤꯅ ꯍꯩꯔꯛꯄꯗꯨ ꯎꯕꯗ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯗꯨꯀꯥꯟ ꯆꯠꯂꯤꯕ ꯑꯅꯤꯗꯨ ꯌꯧꯔꯛꯂꯕꯗ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯔꯤꯉꯩꯗ ꯊꯧꯌꯥꯡꯕꯅ ꯂꯨꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯅꯃꯤꯠꯊꯨꯞꯅꯤ, ꯁꯣꯏꯕꯗ ꯈꯔ ꯅꯉꯛꯇꯣ ꯍꯥꯏꯒꯠꯂꯒ ꯁꯣꯏꯌꯨ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯇꯩꯁꯤ ꯇꯧꯒꯤꯗꯤ ꯂꯩꯇꯗꯅ ꯇꯤꯜꯍꯧꯁꯤ ꯌꯥꯝꯅ ꯍꯦꯛ ꯄꯥꯏꯔꯤ꯫ ꯊꯕꯛꯇꯣ ꯑꯃꯇ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ, ꯇꯨꯃꯤꯟꯅ ꯀꯣꯛ ꯐꯝꯃꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯂꯨꯁꯤꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯈꯨꯝꯂꯛꯏ꯫ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯑꯃꯁꯤꯗ ꯊꯕꯛ ꯂꯣꯏ ꯇꯧꯊꯣꯛꯈ꯭ꯔꯦ, ꯑꯩꯅ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯂꯤꯗꯨ ꯇꯤꯐꯤꯅꯤꯒꯤ ꯋꯥꯅꯤ꯫ ꯊꯧꯌꯥꯡꯕꯅ ꯍꯥꯏꯔꯛꯏ꯫ I love the way you are. ꯃꯤꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯇꯧꯗꯦ ꯈꯟꯅꯤꯡꯉꯥꯏ ꯀꯔꯤꯃꯇ ꯑꯣꯏꯗꯦ꯫ ꯅꯪꯒ ꯃꯤꯒ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯅꯪ ꯇꯤꯜꯍꯧ ꯈꯣꯛꯄ ꯍꯩꯇꯦ ꯌꯦꯡꯂꯒ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯅꯀꯣꯛꯇꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯀꯅꯨ, ꯅꯪ ꯐꯨꯔꯛꯑꯅꯤ ꯑꯩꯅ ꯂꯥꯁꯇꯗꯤ꯫ ꯂꯨꯁꯤꯗꯨ ꯈꯨꯝꯂꯛꯇ꯭ꯔꯦ, ꯃꯆꯤꯟ ꯑꯣꯏꯅ ꯄꯥꯏꯔꯛꯏ꯫ ꯊꯧꯌꯥꯡꯕꯅ ꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩꯗꯨꯗ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯊꯥꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯌꯥꯝ ꯎꯍꯧꯗ꯭ꯔꯕꯁꯨ ꯃꯣꯏ ꯑꯅꯤꯕꯨ ꯍꯧꯗꯣꯡꯅ ꯉꯥ ꯁꯪꯕꯗꯧꯅ ꯁꯦꯟꯅꯔꯤꯕꯤ ꯇꯤꯐꯤꯅꯤꯅꯗꯤ ꯎꯍꯧꯔꯤ꯫ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕꯗꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯊꯧꯌꯥꯡꯕꯅ ꯍꯥꯏꯔꯝꯂꯕꯗꯨꯗꯗꯤ ꯂꯨꯁꯤꯅ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯩ ꯅꯣꯏꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯁꯦꯡꯅ ꯍꯩꯇꯦ꯫ ꯑꯩꯅ ꯍꯩꯕ ꯁꯥꯔꯒ ꯇꯧꯕꯗꯨꯁꯨ ꯀꯥꯟꯅꯗꯦ, ꯍꯩꯇ꯭ꯔꯗꯤ ꯍꯩꯇ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯍꯩꯖꯤꯟꯅꯕ ꯍꯣꯠꯅꯔꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯣ, ꯑꯩ ꯍꯧꯒꯠꯂꯦ꯫ ꯖꯨꯂꯤꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯇꯧꯕꯨ ꯇꯧꯖꯅꯤꯡꯉꯤ, ꯉꯁꯥꯏꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯌꯨ ꯍꯥꯏꯗ꯭ꯔꯣ? ꯇꯤꯐꯤꯅꯤꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯐꯥꯎ ꯍꯩꯇ꯭ꯔꯗꯨꯕꯨ ꯇꯨꯡꯗꯁꯨ ꯀꯔꯤꯕꯨ ꯍꯩꯔꯨꯗꯣꯏꯅꯣꯗ? ꯒꯥꯔꯤ ꯊꯧꯕ, ꯏꯔꯣꯏꯕ ꯍꯩꯕ, ꯃꯤ ꯐꯨꯅꯕꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤꯔꯕ ꯂꯨꯁꯤ? ꯂꯨꯁꯤꯗꯨ ꯇꯤꯐꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯗꯨ ꯈꯨꯝꯒꯦꯗꯤ ꯌꯥꯝꯅ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯕꯨ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ ꯑꯣꯏꯅ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯛꯇ꯭ꯔꯦ ꯇꯤꯐꯤꯅꯤ, ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪꯅ ꯆꯟꯅꯔꯦ꯫ ꯇꯤꯐꯤꯅꯤꯗꯨ ꯅꯣꯛꯁꯤꯟꯅꯔꯒ ꯃꯈꯥꯗꯤ ꯇꯥꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯅꯔꯛꯏ꯫ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯧꯌꯥꯡꯕꯒꯤ ꯃꯃꯣ ꯁꯨꯅꯤꯜꯕꯨꯁꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯦ꯫ ꯇꯤꯐꯤꯅꯤꯅ ꯊꯣꯡꯕ ꯉꯥꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯇꯁꯦꯡꯅ ꯑꯁꯦꯡꯕꯒꯤꯁꯨ ꯍꯥꯎꯔꯕꯅꯤ ꯏꯟꯁꯥꯡꯗꯤ, ꯃꯔꯝꯗꯤ ꯇꯤꯐꯤꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯇꯧꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯩꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯨꯁꯨ ꯆꯥꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯥꯝ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗꯨꯗ ꯊꯧꯌꯥꯡꯕꯗꯨ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ꯫ ꯇꯤꯐꯤꯅꯤꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯍꯧꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯊꯧꯌꯥꯡꯕꯅ ꯀꯧꯔꯛꯏ꯫ ꯇꯤꯐꯤꯅꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯅꯪꯅꯇ ꯂꯥꯛꯏꯅꯤ꯫ ꯌꯦꯟꯁꯤꯡꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯅ꯫ ꯊꯧꯌꯥꯡꯕꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯝ ꯀꯣꯛꯑꯕꯅꯤ꯫ ꯃꯊꯛꯀꯤꯁꯤꯅ ꯂꯥꯕ ꯉꯥꯛꯇꯅꯤ, ꯃꯈꯥꯒꯤꯁꯤꯅ ꯑꯃꯣꯝ ꯉꯥꯛꯇꯅꯤ꯫ ꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ, ꯁꯨꯝ ꯕꯤꯠꯇ ꯃꯃꯣꯅ 40-50 ꯈꯛ ꯁꯨꯝ ꯂꯣꯏꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯤꯐꯤꯅꯤꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯩꯕ, ꯑꯩꯗꯤ ꯂꯩꯅꯤꯡꯉꯤ꯫ ꯊꯧꯌꯥꯡꯕꯗꯨ ꯈꯨꯝꯗꯕꯤꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯇꯤꯐꯤꯅꯤꯅ ꯃꯃꯥꯏ ꯀꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯩꯍꯜꯂꯣꯗꯅ ꯊꯧꯌꯥꯡꯕ,
ꯊꯧꯌꯥꯡꯕꯗꯨ ꯇꯤꯐꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯗꯨ ꯐꯥꯒꯤꯔ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯀꯣꯏꯅꯤꯡꯕ ꯃꯇꯝꯗ ꯀꯣꯏꯔꯛꯎ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯂꯩꯍꯜꯂꯨ ꯍꯥꯏꯕꯅꯤ ꯊꯧꯌꯥꯡꯕꯗꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯇꯤꯐꯤꯅꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯤꯐꯤꯅꯤ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯅꯪꯒꯤꯗꯨ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯦ ꯇꯤꯐꯤꯅꯤꯗꯨ ꯃꯥꯒꯤ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯗꯨ ꯇꯧꯔꯛꯂꯤ ꯍꯥꯏꯔꯛꯏ ꯊꯧꯌꯥꯡꯕ ꯑꯁꯦꯡꯕꯅꯦ ꯑꯩ ꯅꯪ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯀꯥꯎꯕ ꯊꯣꯛꯀꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯉꯥꯎꯕ ꯍꯦꯜꯂꯛꯂꯦ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯅꯪ ꯉꯥꯛꯄꯤꯔꯨꯕ ꯑꯩꯒ ꯂꯩꯔꯁꯦ ꯍꯥꯏꯕ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯩꯀꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯅꯪꯒ ꯑꯩꯒꯒꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅꯤ ꯊꯧꯌꯥꯡꯕ ꯂꯨꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯟꯕ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯃꯧꯄ꯭ꯋꯥꯋꯣ ꯀꯩꯋꯣ ꯃꯌꯥꯝ ꯑꯃꯅꯤ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯐꯪꯗꯧꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤꯕꯗ ꯑꯗꯨꯝꯁꯨ ꯃꯧꯄ꯭ꯋꯥꯗꯨꯗꯤ ꯃꯥꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯔꯗꯧꯅꯤ ꯊꯧꯌꯥꯡꯕ ꯑꯩꯒꯤ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯨꯕ ꯍꯥꯏꯔꯒ ꯊꯧꯌꯥꯡꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯂꯦ ꯊꯧꯌꯥꯡꯕꯗꯨ ꯇꯤꯐꯤꯅꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯉꯛꯈ꯭ꯔꯦ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕ ꯇꯤꯐꯤꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯔꯜ ꯅꯊꯨꯝꯗꯨ ꯄꯥꯝꯃꯤꯁꯤꯔꯣ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒ ꯂꯨꯁꯤꯒꯁꯦ ꯅꯨꯡꯁꯤꯅꯔꯤꯅꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯁꯤꯡ ꯊꯤꯅꯕ ꯅꯠꯇꯦ ꯇꯤꯐꯤꯅꯤ ꯅꯪ ꯅꯀꯣꯛꯇꯣ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯊꯧꯌꯥꯡꯕꯅ ꯉꯥꯡꯂꯛꯂꯤꯀꯥꯟꯗꯨ ꯇꯥꯗꯦ ꯇꯤꯐꯤꯅꯤꯅ ꯇꯛꯁꯤꯜꯂꯛꯏ ꯍꯣꯏ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕ ꯅꯪꯅ ꯑꯩ ꯑꯣꯠꯂꯤꯁꯦ ꯀꯨꯏꯃꯜꯂꯦ ꯍꯥꯏꯕꯅꯤ ꯊꯧꯌꯥꯡꯕꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯤ ꯈꯜꯂꯒ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯤꯐꯤꯅꯤ ꯑꯩꯒꯤꯁꯤ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯅꯪ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯅꯪꯕꯣ ꯅꯁꯥꯅ ꯉꯥꯡꯂꯤ ꯁꯛꯏ ꯃꯌꯥꯝꯗꯨ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯣ ꯂꯨꯁꯤꯁꯤ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛꯅ ꯇꯝꯂꯝꯗ꯭ꯔꯗꯨꯅ ꯃꯥꯒ ꯀꯥꯏꯅꯔꯁꯨ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯟꯅ ꯌꯦꯡꯗꯧ ꯂꯩꯇ꯭ꯔꯦ ꯅꯪꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯔꯁꯦ ꯃꯤꯅ ꯎꯔꯒ ꯐꯖꯕ ꯅꯠꯇꯦ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯔꯒ ꯊꯧꯌꯥꯡꯕꯅ ꯆꯠꯀꯦ ꯇꯧꯕꯗ ꯇꯤꯐꯤꯅꯤꯅ ꯊꯧꯌꯥꯡꯕꯒꯤ ꯃꯈꯨꯠꯇꯨ ꯑꯃꯨꯛꯀ ꯍꯟꯅ ꯐꯥꯔꯛꯂꯦ